India ki oina President rule Khwaidagi Yamna thamba state ase Manipur da Oirabasu President rule thambagi Numit masing Khwaidagi Yamba state ti Jammu and Kashmir na Oiri. Hiramasi matang da nation ki pauche da Hindu ki report amana hai Manipur da President rule thambagi statutory resolution adu haukibatang ahum amasong marige angan ba ayukta Lok Sabha amade Rajya Sabha da ayap pike. NPN Chief Minister ki form dagi resign tawkraba matungda chahi asigi February tang 16 da Manipur da 13 subo oina President rule thamke Manipur da ihan hanbo oina President rule thamkiba se kumja ingsinga mga chamapan hufutaret ke March 12 thine masina India da taruk subo oina President rule thamba state ase Manipur na oike kumja ingsinga mga chamapan yankai mathoi da Punjab da President rule thamkiba aduna India ge state singe manungda President rule thamba Khwaidagi ahanbi state oike Haujuk fawada Manipur da puna President rule taraga mathoirak thamba khrabaso President rule thambagi Numit masing Khwaidagi Yambadi Jammu and Kashmir na Oiri. Jammu and Kashmir da President rule thamkibagi Numit masing ase punna pabada chahi taraga manga rongi mathaktane masigi mathangda Punjab da chahi tara Pondicherry da chahi taret amadi Manipur da chahi taruk ka tha taruk lom President rule na kochinke Haujuk fawada Manipur da mari subada leiduna India da President rule thambagi Numit masing Khwaidagi Yamba da Manipur da mari subada leidi haina dai Hindu ki report asina makha tare